Jiribam district ki Borobekra subdivision ki Jakuradho ki mapam hai mapam dudagi koi ki maran lejadraba koi ki nupi ahum ade apik ni bangang koi mirol tajib siyaw na miyoy taruksi mapam duda landarakpa kuki militant singna phadna pukre haibigi adugumba ma Manipur ki amadi tonga national ki leading apagi channel singda publish tawre de masaya manusulena tanare maramaduna maran lejadraba makuta khulai pai bisnataba lan kamnaba lan songnaba yaw busnataba am innocent oba kaina khangjedriba sahi ma bawa phadriba picnic angang amaga nupi masa sahi tayen pan su amaga adagi magi mama adagi magi mabong singba miyoy taruk kuki da militant singna pharaga puki basi yamna tasengna mak tawhaidaba international humanitarian law taseng pongna khongaw naba haibidi malemda lan ni badamda phawon nupi angang asida karana su khut thanadabani adubu makoi pharaga abduct tawga puki bai base taseng it's very really unfortunate asigumba yamna nungai taba thodok asibu condemn tawbaga loina hare pukri miyoy sing ase humanitarian law taseng respect tawba oiragadi makoi bu tek ta kadana thadok piraktana makoi mung manung da sinabiraken hari asauba aseba thajaba amasu uripo apun baluk amadi uripo ngi apun baluk anigi naike di se thajaba thamjari makoi bu tek ta kadana matu nama soktana makoi mung manung da sinabirau makoi taseng innocent ngaktani makoi lan kapna bu yaw sunate makoi di civilian ari innocent ngaktani makoi thadok piro amadi akoi lainam to appeal tawjaning basi citizen amagi life and liberty protect tawba haibasa it's a bounden duty of the state aduna at earliest possible time moi rescue tongnaba hona view amadi lairiba hojik tongnariba thoiba conflict sida maran leitaba innocent civilian sang yum kai mai tharakpa ari phaba hatpana singba tawrakpa haibase masi in accordance with law without further delay chingthaba yauna khwai athuba matamda prompt action nama step na amadi lairiba law enforcement machinery singna athuba matamda thawga pakhat piraktana maran leijadra misam miyam singi life and liberty and property athu matana protect to hon biu haibase uripo apun muluk ki maike de yam kanba adugumba apil lamakhak state government abadi national central government animakta koi it's our humble appeal and humble request to protect the life and the liberty and the property of all its citizens